अहानमक्ता द लेट नाइट स्टोरी ताबीरिबसिंगबु जेम्स सैगुरजमना तराम नोकचबग लोइनना इकोक नोना खुरुमजरी ngasisu puduna lakjari diamond radio channel ge thengbada sandukchaba thoram late night story ngasigi tangkak chani ga humbudra ga tare shuba tangkak plan murder who did it kanana pangthuglibano kanana toribano ngasigi thoram asi puthokpa Infotex standard organization thoram asi tabiu 1990s gi matamda khwaidagi yamna paisa piraga supari killing chathakibadugumba thogdogama khang matamadu lupa kaya piraga mi hatkibage karigidamak halibano hatpasigi matungda kari kari thokibage thogdog ase Kolkata ge South Kolkata ge mafamda leiba Baliganj hariba mafam ase December gi tang kungamanga 1990 hariba matamasida thokibadugumba thogdogama khang hariba Sarat Bose Road hariba mafam asida Ramesor apartment kouwa aduguma flat amakhok lerami hariba flat asida tongan mayum kya lerami asumna mapan shuba floor da family amakhok lerami family asida Giris kouba mi oima lerami mahaki loina bibina kouba ma lerami machanupa amadi mamau amasu lerami asumna flat asigi amuk mapu oribasina Jugal Kishore kawi mahaki maming Jugal Kishore mahaksi honor oibata natana mahak asina asigumba flat chaba tongan makaya da business to bum khalamani mahak loina bi Bimla ko bi amasulera asumna flat asimaktada Jugal Kishore haribo honor asishu mahak ki kamada adumak leram panjakiba mamangi imung manung ani asi yamna nungsina na chahi tara mangagi mamang dagi makhoi khangnarakiba thengnarakiba dugumba maru mapangni loinana makhoi chahi tara mangagi adugumlaba marup mapanggi oiba mari aduda yamna tinaraklaga nungsinana lakhibi monga makhakni Jugal hariba mioi amadi Giris hariba asiguma mahaki family asiga asuki matik luna tinabana Giris ki family na atopa mafam amada flat ama yamna hongba mongda Jugal hariba sina tinabagi dama mamal tangna yonba yabadu yamna hongna yonki masi makoina imung manung aduna aduki matik nungsinana tinarakpa adunani asumna Jugal hariba mioi asi flat adumaktada leiminariba Giris ki family duda yamna toina mahak ayukki chalami sengna harabada imungi map aduda mahak chalaga nongmagi cha thakpa imungduga wari sanaba gap sap tawduna wari watai sanaba asumna leiram asumna nungsinana lakkibi imung ase nongmadi khanghodana Giris hariba mioi asigi machanupa amadi mamau adu December gi tha yoksulakpana Christmas ki shuti leibadigi makoi South India romda koiba chatkiram imung adu da mahaki nupi bina amadi Giris makhoi ani khak lekhi nongma Jugalna Giris ki imungda laki thong thin kiram thong thin baduda thong du hangduk lamdi kari tawba jatno haiduna khanki ayuk ni mahak asumna leiringeda imungi thabak suba nupi dusu mahak amohna laki nangdi kedore moi imung nungsi thong hangdena nang asigi ayukta moi imungda thabak suba laktriblo sa ai nga sa ayungna lakjaramabani adam aina kawbada thongse sunga hangdoroktaba sobudi ingonda extra ma yawbani makoina thabak jathokrasu imung manungi thabak aina loina kupnom se suba yanabana adu ai suma panda poloma leiba chalubani amuk hawdoge yengena lakbani ai nga saidagi ne kawrubani binasu khumakte aduga Giris khumakte nangi so yawribado so du puthoro so do hanga yengsise hoi sab ai so amta hangjage asumna yum adugi so hangkiram asumna Jugal amadi thabak subi nupi Pratima haribaduga imung aduda changki asumna imung du changmada imung aduda koiko koki kana guma mata khumakte anga poiki masigi manungda bathroom da laibra haiduna yengba matamda bathroom aduda Giris hariba mioi asi mahak siduna leiramki maduda Jugal amadi Pratima pakhatkiram kari toruba jano imung aduda bathroom da mahakki mamanaba Giris siduna leirambaduda kochen chenaki madugi matungdagi amuk atopa ka aduda amuk bina kadaida leikrabagi haiduna yengki masigi matungda bina mahakki famung amagi mathakta mamai upsilaga siduna leiramki imung amada mi ani shirama thodok aduna Pratima amadi Jugal pakhatkiram
ꯃꯈꯣꯏ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯂꯤꯁꯅ ꯎꯕ ꯃꯇꯝꯗ ꯀꯣꯏꯆꯥꯏ ꯆꯥꯏꯕꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯑꯃꯗꯤ ꯏꯃꯨꯡꯁꯤꯗꯒꯤ ꯂꯟ ꯊꯨꯝ ꯍꯨꯔꯥꯟꯕꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯒꯅꯤ ꯎꯄꯨꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯥꯡꯉꯤ ꯁꯣꯝꯒꯤ ꯃꯤꯡꯗꯨ ꯑꯩ ꯖꯨꯒꯜ ꯐ꯭ꯂꯦꯠ ꯑꯁꯤ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯅꯤ ꯊꯣꯡ ꯍꯥꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯄ꯭ꯔꯇꯤꯃꯥ ꯂꯥꯛꯇꯨꯅ ꯁꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯅ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯅꯤ ꯖꯨꯒꯜ ꯁꯥꯕ ꯏꯃꯨꯡꯁꯤꯗ ꯌꯦꯡꯕꯤꯌꯨ ꯎꯄꯨꯁꯤꯡꯁꯦ ꯂꯣꯏꯅ ꯊꯣꯡ ꯍꯥꯡꯉꯤ ꯑꯇꯥꯡꯕ ꯄꯣꯠ ꯆꯩꯁꯤꯡ ꯏꯃꯨꯡꯁꯤꯗꯒꯤ ꯄꯨꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ ꯑꯗꯨꯒ ꯍꯨꯔꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯂꯩꯔꯤꯕ ꯐ꯭ꯂꯦꯠꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯂꯣꯏꯅꯃꯛ ꯋꯥꯜ ꯁꯨꯈꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯐꯖꯅ ꯂꯩ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯔꯦꯖꯤꯁꯇꯥꯔꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯀꯅꯥ ꯆꯠꯈꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗ꯭ꯔꯤ ꯃꯗꯨ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯈꯤ ꯏꯃꯨꯡꯗ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯇ꯭ꯔꯦ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯆꯩꯈꯥꯏꯔꯝꯂꯤꯕ ꯎꯄꯨ ꯍꯥꯡꯗꯣꯛꯂꯝꯂꯤꯕ ꯍꯥꯡꯕ ꯉꯝꯗꯕ ꯎꯄꯨꯁꯤꯡꯗ ꯆꯩꯅ ꯌꯣꯠꯅ ꯀꯟꯊꯠꯂꯒ ꯅꯝꯗꯨꯅ ꯐꯛꯀꯥꯏꯔꯒ ꯍꯥꯡꯈꯤꯕꯒꯤ ꯃꯃꯤ ꯂꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯁꯦꯜ ꯊꯨꯝ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯂꯟ ꯊꯨꯝ ꯄꯥꯝꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯑꯌꯦꯠꯄ ꯄꯤꯔꯨꯕꯗꯒꯤ ꯃꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯊꯤꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯀꯣꯜꯀꯇꯥꯗ ꯃꯃꯤꯡ ꯆꯠꯂꯕ ꯁꯨꯔꯖꯤꯠ ꯃꯤꯇ꯭ꯔꯥ ꯀꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯗꯤꯇꯦꯛꯇꯤꯚꯀꯤ ꯑꯁꯨꯝꯅ ꯊꯕꯛꯁꯨ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯨꯝꯕꯥꯏꯗ ꯑꯃꯗꯤ ꯗꯦꯜꯂꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆ ꯍꯥꯏꯅ ꯂꯩꯕꯒꯨꯝ ꯀꯣꯜꯀꯇꯥꯗ ꯗꯤꯇꯦꯛꯇꯤꯚ ꯑꯣꯏꯕꯁꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯁꯨꯔꯖꯤꯠ ꯃꯤꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯀꯌꯥꯗ ꯀꯦꯁ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯅꯕ ꯄꯨꯂꯤꯁꯅ ꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯀꯦꯁ ꯑꯁꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯏꯔꯒ ꯂꯣꯏꯁꯤꯟꯅꯟꯕ ꯌꯥꯒꯅꯤ ꯈꯟꯕꯗꯒꯤ ꯃꯉꯣꯟꯗ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯔꯖꯤꯠ ꯃꯤꯇ꯭ꯔꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯌꯦꯡꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯤꯕ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕ ꯖꯨꯒꯜ ꯂꯣꯏꯅꯅ ꯄ꯭ꯔꯇꯤꯃꯥ ꯋꯥ ꯍꯪꯈꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯃꯄꯨꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯒꯤ ꯁꯥꯔꯚꯦꯟ ꯀꯌꯥ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡ ꯆꯪꯈꯤ ꯂꯣꯏꯅꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯆꯠꯊꯈꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯍꯪ ꯄꯥꯎꯍꯪꯈꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯁꯨꯔꯖꯤꯠ ꯃꯤꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯅ ꯊꯤꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯒꯤꯔꯤꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯔꯨꯛ ꯑꯃꯗ ꯁꯦꯟꯗꯜ ꯍꯥꯏꯕꯗꯤ ꯆꯞꯄꯜ ꯑꯃꯟꯕ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯃꯁꯤꯗ ꯁꯨꯔꯖꯤꯠ ꯃꯤꯇ꯭ꯔꯥꯅ ꯍꯥꯏꯈꯤ ꯆꯞꯄꯜ ꯑꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯇꯣꯡꯕ ꯆꯞꯄꯜꯗꯤ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯇꯥꯔꯝꯂꯤꯕ ꯆꯞꯄꯜꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯈꯔ ꯀꯥ ꯍꯦꯟꯅ ꯂꯥꯏꯔꯕ ꯃꯤ ꯑꯗꯨꯒꯨꯝꯕꯅ ꯇꯣꯡꯕ ꯁꯦꯟꯗꯜꯅꯤ ꯑꯁꯨꯝꯅ ꯆꯞꯄꯜ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯗꯤ ꯐꯪꯉꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯆꯞ ꯆꯥꯕ ꯃꯁꯤꯅꯅꯤ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ ꯒꯦꯠ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯦꯠ 3 ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯒꯦꯠ 3 ꯂꯩ ꯒꯦꯠ 3ꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩ ꯕꯥꯎꯟꯗꯔꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯋꯥꯜ ꯈꯥꯔꯝꯃꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯔꯥꯅ ꯆꯤꯡꯕ ꯈꯥꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯒꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯤꯍꯥꯠꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯆꯠꯊꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯅ ꯈꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯅꯅꯕꯒꯤꯗꯃꯛ ꯆꯞꯄꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯁꯨꯔꯖꯤꯠ ꯃꯤꯇ꯭ꯔꯥꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯔꯁꯤꯡ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯀꯧꯈꯤ
amadi wari saki case ma lere sigi chapal chu re dana chapal si paisa yamna paiba mi manadi chapal si tong aduga mi hatpagi thodok se khongup tongaga pangthokpa adugumba thodok amadi madre natragana mi ani ahum dagi helagana chapal tongba mi madi yawre chapal sina takli badi thodok se imong asida mangli bo pot chei siga hairagadi sel thum yamna darkar oiba sel thum paidaba haibadi huran baga mari leina badugumba moidoi aduna karamba kana kana sel pairam da badigi paikhalakpa hanagi criminal record laiba sel yamna chading tawba mi lerabadi pawnam thuna piro asumna informers sing mahak meeting ama tawra matung informers sing mafam adudagi chatki asumna thodok asigi matang da mi hatpagi khongul lina na namagi da matang matang chatharpada clue ama tafangdana asumna numit kharani hokirami masigi matungda noma numida athengba pung 12 khre hel matungda informer amana Surjit Mitra da phone toroki sir paw ma khak le kari paw ekhui sigi mi jor sanapam bar amada yamna hongba mi ka hena di changna dabani aduga yamna jor sanaba madi yu thakpam oina leba mafam amakhang aduga doroge sir masidai da mioi amakhak masadi yamna nandaba aduga yu si mahak ahongba yu mata thakti yu si angang bada mamal tangba ngaktani mana thaisi yu thakpaga kari mari leinagi nang haining isi gaino sir chappal duga mari leina rungadra haijariba yes right makataro kari kari sir ma hojik si jor su yam sane jor sana badu da mahak si yam haitana su sane aduga paisa su yam na mangi aduga sir magi mai thong du sel mangi haibagi kari gum awaba mata leiti paisa su yam na thadu aduga sir nahan makai mafam asida mukta laktaba mini madugi matungdagi aina magi manakto sangsilaga aina wari sabani bondo nahan kai su ude anuba mi malida paisa su yamna thadok pireni paisa su yamna paibu maliko kari kari thabak tawige bondo ai anobani ai gi malik to pura crorepati ne paisa yam paiba ai magi office da samprasi oina thabak tawbani adu bondo samprasi paisa paiya de laborne samprasi jo paisa paibi yabani da sir asum nengon da heri mi du yengbada ka hena singba mi sumande aduga mahak yamna chingna bagi wani sir pare athubu matam da khoi laki adu magi mo mato diyang silam mana sakkiba kadai de sakki sat khargana mahana sakki matung ina gadam akoi mafam adu da lagi yam thuna lokhono honaki fani sir asumna Surjit Mitra hariba dik dik basi mafam aduda yam thuna mahaki tim ga loina na mafam adu laki loina na Joar sanafam oiba yu thakpam oiba mafam adudagi hairiba mioi adu fagatki amadi custody de poroki masadu yu thakpana mahak ngawbana suloiki madugi matungda Surjit Mitra na interrogation cell da pusenki nangi naming kari sam aibu phabiri si kari gino hey naming do hana hayune sab aigi ming khokan giri ko nangna masidigi namit kharni mamangda imong amagi mi ani halambadu kanani silutoino sab ai di yaujadi hey munna sengna khanga hairabani ne sasad haido kaisuna taba nangna jwarta sel mayam thadokpa yu atangwa thakpa krai di bisano sir ai champrasi oijabani oi champrasi oibo oidabagi wanati aseng masing do loina hayo karim ta kanaro yamna sengna haragadi naraldo pikan aduga yamna koithokna haragana naraldo yamna chawgani kana kana pangthokpano sab ai loi haijage sa thodok to raju aduga aigi manaba kamini aduga gaurab aikhoi marina chathabani ain haidra kari harpano lan thungiro natraga karigino kanani sinbano sir
सुपारी पिरकपनी करी कनाना पिरीबा सुपारी कनाना पिगे सुपारी लुपा क्या सब लुपा लाख अमा कनाना पिरीबा हायुने थबक असी चथनबगीदब कनाना हाइगे नोंदा सब हाइजगे सब जुगल की नुपी बिमला खरी बिमला दी खरीगी खंगदे सर नोमा महांगना हाइरकपदगी थबकसे अखोइना पांगथोक चखिबनी मधु पुनमक्ति करीगी पांगथोकलिने हाबदो बिमलादा हंगगा खंगनी सर असुमना खोकनगिरी हारिबसिना चंप्रासी असी महाना चंप्रासी ओइबे हाइजब मियोय असिना पुलिसना खुद थाद्रिङैदा मरी महाना तौकिबा थबक असिदा चेनब मियोयसिंग मथंग हाइदोरखी मसिगी मतुंगदा डिटेक्टिव कांगो अदुना बिमला मयुमदा चटकी अमदी महाक फाकी फारब मतुंगदा कस्टडीदा पुरखी अमदी महाकबु मचिन हमखिरा नहान मखे खोइना केससिगी मतंगदा कोइना थिरुरो कांदा फ्लैट असिदा लेरिबी अदुगा फ्लैट असिगी मपुगी नुपी जुगलगी लोइनबी बिमला थबक असि सोमना चथबनेना हाइबसि चप चाना खंगे अदुगा इमुंग असि याम नुक्सिनना लei hai aduga numit adusu songi puroibana imung du changmada thong hangda borma karigi de maktano somna supari piraga imung asigi mi pomna maktumna bahalisi karigi asing mado khoide sen haidopi masigi matungda bimla na wafam sing asi sengna mathang hairaki ngasidagi chahi tara mangagi mamangda makoi Baligan sahariba mafam aduda makhoi leirami matam aduda family asiga makhoiga khangnarei haiba wafam asidagi wari asi horaki Inspector imung manung ase khoiga yamna nungsinana leminarkibani makhoiga khoiga chahi 15 gi marup oibagi nungsinaba lipun adu leire adubu bina hariba nupi loinana mahaki mapuroiba Giris koiba langba ngauba party toba aduga hotel da party yamna chatpa बार दा चटपा कोई बलांगो यामना पाल मखोइना आइगी पुरोइबगा यामना का हेना लुना तिनबना मरम ओरगा इमुंग अदुना लांगबा कोइबा चटपा पुनुमक्ता आइगी पुरोइबा चेनरके मसी खक्ता नथि था अमा चही अमगी वाफम नथि असुमना मतम सांगना चही 15 13 इमुंग अदुगा लेनरकपा मरी अदो आइगी पुरोइबना आइबु काउरके युम असिदा आइ लेरी हाइबा नोमता महांगना निंगसिंगदबगी मोंगदा तोरके असी खक्ता नतना आइगी पुरोइबना गिरीश की महाकी लोइना बिबिनागा अरोन मरी लेरके मसी खक्ता नथि अखोइना पैसा संगना साबा फ्लैट अमा खक्सो आइगी पुरोइबना इमुंग असिगा तिनबगी नमादा यामना होंगना पिथोके इमुंग असिदा इना वाजरिबदी आइगी पुरोइबना करिमता खंगते अदुबु इंस्पेक्टर मसी पुनुमक्से आइगी पुरोइबना नथि आइगी पुरोइबगा तिनरिबा गिरीश अमदी महाकी लोइना बिबिनाना आइगी पुरोइबना फनायामना ngawrabsu गिरीश की नुपीना बिनाना यादबा तारबदी थबगसे करिमता पांगथोकपा ngam mahang masana yai आइगी पुरोइबगा अरोन मरी लेनबा मतमदा mahang ayaba pi पुनमक्से इमुंग असिना थोनमनि अदुरबदी तसिनमकी थौदोगसे इमुंग असिगी दायित्वनि इमुंग असिना पुनमक थोनमनि हाइबसिदा आइनि इमुंग असि लोइसननबगीदमक आइगी प्लान अमखक तौबा होरके मधुगी प्लान अदुदगी अइना मतौ करमना इमुंगसिगी मियोइसिंग लोइसनगदगी हाइदुना hey matam punamukta wakhal asi khanduna leki atubu aidi nupini matau karamni imung asigi miyoising aina hatkani aina hatpa ngamagi thona leiti adubu kana neklaga thong sing asi chathaba yagani haiduna ai khanduna laki masigi matungdagi kari toksige haiduna ai matha saduna leki aina mi thiraki कनाबु सिजनरगा थौदोक असिदा सिजनबा यागनि हाइदुना मसिग मतुंगदगी आइगी पुरोइबगी ऑफिस दा थबक तौबा यावबा खोकानगिरी
ꯃꯍꯥꯛ ꯑꯩꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯈꯣꯀꯥꯟ, ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯣ? ꯃꯦꯗꯥꯝ ꯂꯣꯏꯔꯦ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯔꯨꯕ ꯑꯝꯇ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯦꯗꯥꯝ, ꯀꯔꯤ ꯃꯇꯥꯡ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯤꯅꯤ, ꯅꯪ ꯃꯤ ꯑꯃꯇꯪ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯨ ꯃꯦꯗꯥꯝ? ꯑꯩꯗꯤ ꯃꯤ ꯍꯥꯠꯄꯗꯤ ꯉꯝꯖꯔꯣꯏꯗ꯫ ꯅꯠꯇꯦ, ꯃꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯁꯤ ꯀꯅꯥꯅ ꯄꯥꯡꯊꯣꯛꯀꯅꯤ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ꯫ ꯁꯤ, ꯑꯩ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯪꯅ ꯀꯅꯥꯅꯣ ꯃꯤ ꯈꯔ ꯅꯦꯛꯑꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯧ꯫ ꯃꯦꯗꯥꯝ, ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏꯗ꯫ ꯁꯤ, ꯑꯩꯒꯤ ꯋꯥꯗꯤ ꯈꯪꯗꯦ, ꯂꯨꯄꯥ 90,000ꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤꯁꯦ, ꯁꯤ ꯄꯥꯏꯁꯜꯂꯨꯁꯦ꯫ ꯂꯨꯄꯥ 90,000ꯁꯦ ꯄꯥꯏꯁꯜꯂꯒ ꯅꯪ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯋꯥꯔꯤꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ? ꯆꯍꯤ 15, ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯞꯅ ꯕꯤꯅꯥꯒ ꯃꯔꯤ ꯂꯩꯅꯗꯨꯅ ꯂꯥꯛꯈꯤꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯃꯨꯛꯇ ꯇꯥꯎ꯫ ꯁꯤ, ꯅꯪꯅ ꯃꯤ ꯑꯇꯣꯞꯄ ꯅꯦꯛꯄꯅꯤ ꯈꯪꯗꯦ, ꯀꯔꯤꯅꯤ ꯈꯪꯗꯦ, ꯅꯪꯅ ꯑꯃꯨꯛꯇ ꯊꯕꯛꯁꯤ ꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯅꯪ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯤꯃꯇꯪ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯏꯗꯅ꯫ ꯁꯤ, ꯂꯨꯄꯥ 90,000ꯁꯤ ꯄꯥꯏꯔꯣ꯫ ꯑꯁꯨꯝꯅ ꯂꯨꯄꯥ 90,000 ꯑꯁꯤ ꯈꯣꯀꯥꯟꯗ ꯄꯤꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯣꯀꯥꯟꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯈꯣꯀꯥꯟꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯃꯊꯟꯇ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯁꯤ ꯂꯩꯕꯗꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ ꯁꯔꯚꯦꯟ 3 ꯁꯤꯖꯤꯟꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯔꯚꯦꯟ 3 ꯑꯁꯤꯅꯤ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯃꯃꯤꯡꯅ ꯔꯥꯖꯨ, ꯀꯥꯃꯤꯅꯤ ꯑꯃꯗꯤ ꯒꯧꯔꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 3 ꯑꯁꯤ ꯃꯍꯥꯛꯅ ꯅꯦꯛꯈꯤ꯫ ꯃꯈꯣꯏ 3 ꯅꯦꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯇꯥꯟꯖꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯕꯤꯃꯂꯥꯅ ꯃꯇꯝ ꯀꯌꯥ ꯃꯍꯥꯛꯅ ꯁꯤꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯃꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯨꯇꯤ ꯆꯠꯈꯤꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯒ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯂꯥꯒꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯆꯥꯕ ꯀ꯭ꯋꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯗꯤꯕꯥ ꯑꯗꯨ ꯀꯥꯎꯔꯝꯃꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯨ, ꯁꯥꯞꯅ ꯂꯧꯕ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯊꯥꯔꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯡ ꯊꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯊꯤꯟꯕ ꯃꯇꯝꯗ ꯕꯤꯅꯥꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯈꯣꯀꯥꯟꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝꯕꯨꯒꯤ ꯖꯨꯒꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯒꯤ ꯗꯤꯕꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯃꯦ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯋꯥꯒꯤ ꯗꯤꯕꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯦ, ꯀꯥ ꯑꯗꯨꯗ ꯑꯃꯨꯛꯇ ꯊꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯅꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ 1, 2, 3, 4 ꯆꯪꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯊꯪ ꯍꯥꯏꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 4 ꯑꯁꯤꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯒꯤꯔꯤꯁ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ 4ꯅ ꯍꯥꯠꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄꯒꯤ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯕꯤꯅꯥ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯕꯤꯅꯥ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ 2 ꯊꯣꯛꯂꯛꯇꯨꯅ ꯕꯤꯅꯥꯕꯨꯁꯨ ꯐꯃꯨꯡꯗ ꯅꯝꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯁꯥꯔꯤꯒꯤ ꯐꯤ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯂꯥꯛꯁꯤꯜꯂꯒ ꯕꯤꯅꯥꯕꯨꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯧꯕ ꯌꯥꯕ ꯄꯨꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯃꯈꯣꯏ 4ꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯌꯦꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯄꯨꯂꯤꯁꯇ ꯃꯊꯪ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ
ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯅꯅꯕꯒꯤꯗꯃꯛ ꯗꯟꯗꯤ ꯑꯗꯨ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏ ꯀꯣꯔꯠꯇ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯇꯅꯅꯕꯒꯤꯗꯃꯛ ꯀꯦꯁ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯤꯃꯂꯥ ꯃꯍꯥꯛ ꯖꯦꯜꯗ ꯃꯤ ꯍꯥꯠꯄꯒꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯀꯦꯟꯁꯔ ꯂꯩꯅꯥꯅ ꯑꯃꯨꯛ ꯅꯥꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯕꯦꯜ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯕꯦꯜ ꯄꯤꯗꯨꯅ ꯃꯍꯥꯛ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝꯗ ꯊꯣꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯂꯥ ꯃꯍꯥꯛ ꯑꯁꯤ ꯀꯦꯟꯁꯔꯅ ꯅꯥꯕ ꯑꯣꯏꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯖꯦꯜꯗ ꯂꯩꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯝꯗꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯖꯦꯜꯗ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯩꯅꯥ ꯑꯗꯨ ꯅꯥꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ 2008ꯇ ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ 2008ꯇ ꯑꯁꯨꯝꯅ ꯌꯨꯝꯗ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯃꯍꯥꯛ ꯄꯦꯔꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯗꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯗꯨꯅ ꯕꯤꯃꯂꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯗꯨꯃꯛ ꯖꯦꯜꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯔꯗꯔ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯔꯗꯔ ꯑꯃꯒꯤ ꯉꯁꯤꯒꯤ ꯀꯦꯁꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯕ ꯌꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄ ꯏꯃꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯃꯔꯗꯔ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯖꯨꯒꯜ ꯀꯤꯁꯣꯔꯒꯤ ꯅꯨꯄꯤ ꯕꯤꯃꯂꯥꯅ ꯒꯤꯔꯤꯁ ꯑꯃꯗꯤ ꯕꯤꯅꯥꯕꯨ ꯃꯍꯥꯛꯀꯤ ꯁꯔꯚꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔꯒ ꯃꯇꯝ ꯑꯗꯨꯗ ꯁꯨꯄꯥꯔꯤ ꯄꯤꯔꯒ ꯍꯜꯍꯟꯈꯤ꯫ 1990ꯗꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯦꯡꯂꯨꯔꯕꯗꯤ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯚꯦꯂꯨ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯨꯝꯅ ꯆꯠꯊꯈꯤ꯫